ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯈ꯭ꯔꯤꯁꯃꯥꯁꯇꯨ ꯀꯔꯤꯒꯤ ꯇꯣꯛꯀꯗ꯭ꯔꯥ? ꯃꯩꯇꯩ ꯑꯄꯪꯕꯁꯤꯡꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯈꯪꯗꯦ, ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯍꯔꯥꯎ ꯀꯨꯝꯍꯩꯕꯨ ꯇꯣꯛꯊꯣꯛꯄꯅꯤꯅꯦ꯫ ꯂꯥꯟ ꯃꯅꯨꯡꯅꯤ ꯍꯥꯏꯗꯅꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯀꯧꯗꯕꯅꯤꯅꯦ꯫ ꯇꯨ ꯑꯩꯈꯣꯏꯒꯤꯗꯤ ꯇꯣꯛꯑꯣꯏ, ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇꯤꯀꯣ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯀꯔꯤꯒꯤ ꯂꯥꯟꯂꯥ? ꯂꯥꯟꯒꯤꯅ ꯂꯥꯟ, ꯈ꯭ꯔꯤꯁꯃꯥꯁꯅ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯝ ꯈꯦꯠꯅꯩ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯂꯥꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯆꯠꯈ꯭ꯔꯒꯗꯤꯀꯣ ꯍꯜꯂꯛꯎꯁꯨ ꯌꯥꯔꯔꯣꯏ꯫ ꯇꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯆꯥꯎꯅ ꯇꯧꯒꯅꯤ꯫ ꯀꯔꯤꯒꯤ ꯃꯤ ꯁꯤꯒꯦꯔꯥ ꯁꯤꯔꯣꯏꯔꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ, ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯒꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯇꯧꯑꯣꯏ, ꯆꯥꯎꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯗꯅ ꯍꯥꯏꯒꯅꯤ ꯍꯣꯔꯦꯟꯗꯤ꯫ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃ ꯂꯩꯕꯅꯤꯅꯦ꯫ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯦꯠꯅ ꯆꯥꯅꯅꯕ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯐꯝꯁꯨ ꯏꯝꯐꯥꯜꯗꯒꯤ ꯀꯨꯝꯃꯒ ꯈꯟꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯁ ꯀꯔꯝ ꯍꯥꯏꯅ ꯈꯟꯒꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯗꯤ ꯁꯦꯀꯦꯟ ꯍꯦꯟꯗꯒꯤ ꯂꯣꯏ ꯈꯜꯂꯒ ꯁꯦꯠꯄꯅꯤꯅꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤꯗꯃꯛꯀꯣ꯫ ꯑꯗꯨ ꯀꯔꯥꯏꯗꯒꯤ ꯈꯟꯒꯗ꯭ꯔꯥ ꯍꯟꯗꯛꯇꯤ? ꯍꯣꯏꯗ, ꯍꯟꯗꯛꯇꯤ ꯃꯈꯣꯏꯒꯤ ꯑꯔꯩ ꯑꯔꯩꯕꯗꯣ ꯁꯦꯠꯄ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯑꯩ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦ, ꯈ꯭ꯔꯤꯁꯃꯥꯁꯀꯤꯗꯃꯛ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ ꯍꯧꯔꯣ ꯑꯔꯩ ꯑꯔꯩꯕ ꯐꯤꯔꯣꯟꯗꯣ ꯍꯥꯏꯗꯅ꯫ ꯕꯦꯡꯁꯣꯡ ꯉꯥꯏꯈꯣꯅꯦ, ꯅꯪ ꯃꯥꯡꯕꯣꯏꯅ ꯍꯥꯏꯕꯗꯨ ꯇꯥꯔꯕ? ꯍꯟꯗꯛꯇꯤꯀꯣ ꯃꯃꯥꯡꯒꯤꯗ ꯄꯥꯡꯊꯣꯛꯄ ꯈ꯭ꯔꯤꯁꯃꯥꯁꯇꯣ ꯇꯨꯗꯒꯤ ꯍꯟꯗꯛꯅ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯐꯝꯁꯨ ꯂꯩꯇ꯭ꯔꯦ, ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦꯀꯣ꯫ ꯏꯝꯐꯥꯜ ꯀꯨꯝꯃꯒ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯔꯩ ꯑꯔꯩꯕ ꯐꯤꯔꯣꯟꯁꯤꯡꯗꯣ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯑꯒ ꯏꯁꯇꯤ ꯅꯥꯟꯅ ꯇꯛꯑꯒꯀꯣ ꯔꯦꯗꯤꯗ ꯊꯝꯃꯣ ꯍꯥꯏꯕꯅꯦ꯫ ꯀꯔꯤ ꯃꯥꯡꯕꯣꯏꯅ ꯍꯥꯏꯔꯤꯕ? ꯃꯃꯥꯡꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇꯒꯤ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯅ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯅꯨꯄꯥꯒꯁꯨ ꯍꯟꯗꯛꯀꯤ ꯂꯥꯟꯗꯨꯗ ꯁꯤꯕꯅꯤꯅꯦ꯫ ꯀꯔꯤ ꯃꯈꯣꯏꯒꯤ ꯕꯣꯝ ꯀꯥꯞꯄꯁꯨ ꯍꯩꯇꯅ ꯕꯣꯝ ꯀꯥꯞꯍꯟꯕꯗ ꯃꯅꯤꯡ ꯍꯟꯗꯣꯔꯛꯄꯗ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯅꯨꯄꯥꯒꯁꯨ ꯁꯤꯕꯅꯦ, ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯒꯗꯕ? ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯁꯥꯎꯅꯤꯡꯉꯦꯗ꯫ ꯕꯦꯡꯁꯣꯡ ꯁꯥꯎꯈꯤꯅꯨꯅꯦ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯍꯥꯏꯕꯤꯒꯦꯀꯣ꯫ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕꯁꯦ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛꯇꯪ ꯂꯥꯛꯄꯅꯦ꯫ ꯑꯃꯨꯛꯈꯛꯇꯪ ꯂꯥꯛꯄꯁꯦ ꯑꯅꯤꯔꯛ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯦꯀꯣ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯂꯥꯛꯄꯒꯤ ꯃꯇꯝꯁꯦ ꯃꯥꯡꯍꯟꯕ ꯇꯧꯍꯩꯗꯦ, ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯑꯃꯨꯛꯈꯛꯇꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯦꯟꯖꯣꯏ ꯇꯧꯁꯦꯕꯀꯣ꯫ ꯅꯪ ꯁꯥꯎꯒꯅꯨ꯫ ꯀꯔꯤ ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯪ ꯅꯆꯥꯒ ꯁꯤꯕꯕꯨ ꯀꯔꯤꯅꯣꯅꯦ, ꯃꯤꯒꯤꯁꯨ ꯃꯌꯥꯝ ꯁꯤꯕꯅꯤꯅꯦ꯫ ꯇꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨꯗ, ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏꯀꯣ꯫ ꯑꯁ ꯌꯥꯝ ꯍꯣꯡꯉꯦꯗ ꯅꯨꯄꯥꯗꯤꯀꯣ, ꯑꯗꯨ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯗꯨ ꯅꯪ ꯈꯜꯂꯨꯅꯦ, ꯅꯪ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯪ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯐꯪꯉꯔꯣꯏ ꯍꯥꯏꯕ꯫ ꯍꯣꯏ, ꯅꯪ ꯅꯦꯛꯁꯀꯤ ꯆꯍꯤꯗꯨꯗꯗꯤ ꯑꯗꯨ ꯉꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯪ ꯅꯨꯡꯉꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ? ꯈꯜꯂꯨꯅꯦ, ꯅꯨꯡꯉꯥꯏꯕ ꯂꯥꯛꯄ ꯃꯇꯝꯁꯦꯀꯣ ꯑꯅꯤꯔꯛ ꯂꯥꯛꯑꯣ ꯌꯥꯗꯕꯅꯦ, ꯃꯨꯟꯅ ꯈꯜꯂꯣ꯫ ꯃꯨꯟꯅ ꯈꯜꯂꯣ ꯃꯨꯟꯅ? ꯅꯪ ꯈ꯭ꯔꯤꯁꯃꯥꯁꯇꯣ ꯄꯥꯝꯃꯨꯗꯕ꯭ꯔꯥꯅꯦ? ꯈ꯭ꯔꯤꯁꯃꯥꯁꯇꯣ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯀꯣ꯫ ꯑꯗꯨ ꯈꯜꯂꯣ ꯃꯨꯟꯅ ꯈꯜꯂꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅꯃꯛ ꯈ꯭ꯔꯤꯁꯃꯥꯁ ꯇꯧꯒꯅꯤꯀꯣ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯈꯪꯗ꯭ꯔꯦ, ꯈꯜꯂꯣꯅꯦ꯫ ꯏꯆꯦꯅ ꯍꯥꯏꯕꯗꯨ ꯌꯥꯝ ꯆꯨꯝꯃꯦꯅꯦ꯫ ꯈꯜꯂꯨꯔꯒꯀꯣ ꯑꯩꯁꯦ ꯌꯥꯝ ꯄꯪꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯈꯤꯕꯗꯨ, ꯏꯆꯥ ꯁꯤꯈꯤꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯎ ꯍꯥꯏꯕꯗ ꯀꯩꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯀꯣ꯫ ꯑꯩꯅ ꯈ꯭ꯔꯤꯁꯃꯥꯁ ꯍꯟꯗꯛꯀꯤꯗꯣ ꯌꯥꯎꯗ꯭ꯔꯁꯨ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯠꯀꯅꯤꯅꯦ꯫ ꯐꯔꯦꯁꯦ, ꯑꯩꯁꯨ ꯈ꯭ꯔꯤꯁꯃꯥꯁꯇꯣ ꯌꯥꯎꯅꯅꯕ ꯔꯦꯗꯤꯗ ꯂꯩꯒꯦꯀꯣ꯫ ꯏꯆꯦ ꯐꯔꯦ, ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯥꯏꯕꯤꯔꯣ, ꯑꯩꯅꯁꯨ ꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯏꯒꯦ꯫ ꯑꯩ ꯔꯦꯗꯤꯗ ꯂꯩꯔꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯕꯤꯡꯁꯣꯡ, ꯒ꯭ꯌꯥꯟꯗꯣ ꯈꯔ ꯇꯥꯎꯅꯦ꯫ ꯃꯩꯇꯩꯗꯧꯅ ꯌꯥꯝ ꯄꯪꯒꯅꯨ ꯍꯥꯏꯕ꯫ ꯃꯩꯇꯩꯁꯤꯡꯗꯤꯀꯣ ꯌꯥꯝ ꯄꯪꯕꯅꯤꯅꯦ꯫ ꯃꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯡ ꯂꯥꯛꯄꯗꯀꯣ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯏꯅꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯁꯤꯡꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯗ꯭ꯔꯥꯅꯦ? ꯑꯗꯨ ꯐꯔꯦ ꯕꯤꯡꯁꯣꯡ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ꯫ ꯅꯪꯁꯨ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯗ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔో꯫ ꯆꯠꯂꯦ, ꯏꯆꯦꯁꯨ ꯆꯠꯂꯦ꯫ ꯏꯆꯦꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯨꯝꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯕꯒ ꯑꯩꯒꯤ ꯏꯆꯥ ꯁꯤꯕꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯈ꯭ꯔꯤꯁꯃꯥꯁꯀ꯫ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯌꯥꯎꯔꯣꯏꯗꯕꯒꯤ ꯈꯤꯇꯪ ꯍꯦꯛ ꯉꯥꯏꯕꯅꯤꯅꯦ ꯏꯆꯦ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤꯀꯣ꯫ ꯑꯗꯨ ꯐꯔꯦꯗ, ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯁꯦꯀꯦꯟ ꯍꯦꯟ ꯈꯔꯗꯣ ꯁꯨꯗꯣꯛꯈꯤꯒꯦ꯫ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯚꯔꯀꯣꯠ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ, ꯏꯝꯐꯥꯜꯗ ꯍꯨꯟꯗꯣꯛꯑꯝꯃꯦ꯫ ꯃꯗꯨꯃꯗꯤ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩ ꯁꯨꯗꯣꯛꯈꯤꯒꯦ, ꯀꯥꯟꯅꯗꯦ꯫ ꯏꯇꯥꯎ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯤꯅꯦ꯫
ꯑꯩꯒꯤ ꯃꯀꯣꯛꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯕꯅꯤꯅꯦ ꯏꯇꯥꯎ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯔꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯈꯔ ꯁꯥꯁꯤꯅꯦ ꯏꯇꯥꯎ ꯐꯝꯃꯨꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯏꯇꯥꯎꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯅꯦ ꯑꯁ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯕ ꯃꯥꯜꯂꯤꯅꯦꯀꯣ ꯏꯇꯥꯎꯅ ꯑꯗꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯦꯕ ꯌꯥꯝ ꯉꯥꯡꯕꯅꯤꯅꯦ ꯏꯇꯥꯎ ꯍꯥꯟꯅ ꯐꯝꯃꯨꯅꯦ ꯑꯗꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯁꯥꯕꯁꯤꯁꯨ ꯏꯇꯥꯎꯅ ꯃꯌꯥꯝꯗ ꯍꯥꯏꯌꯦꯅꯦ ꯀꯔꯤ ꯃꯃꯥꯡꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇꯒꯤꯗꯤ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯁꯤꯅ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯌꯦꯅꯦ ꯃꯩꯇꯩꯁꯤꯡꯒꯤ ꯃꯃꯥꯡꯗ ꯗꯨꯝ ꯗꯥꯝꯗ ꯇꯧꯒꯅꯤꯁꯨ ꯍꯥꯏꯕꯅꯤꯅꯦ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯨꯄꯥꯁꯤꯡꯁꯤꯗ ꯂꯥꯟ ꯇꯥꯕꯁꯦ ꯏꯇꯥꯎ ꯃꯩꯇꯩꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯇꯧꯕꯅꯦꯀꯣ ꯀꯜꯂꯛꯍꯟꯒꯦ ꯇꯧꯕꯅꯦ ꯃꯈꯣꯏꯒꯤꯗꯤ ꯐꯦꯁꯇꯤꯚꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯕꯅꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯦꯟꯁꯦꯜ ꯇꯧꯔꯣꯏꯒꯨꯝꯁꯦ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯃꯌꯥꯝꯁꯤꯅꯀꯣ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯐꯝ ꯂꯩꯇꯕꯒꯤ ꯃꯊꯥ ꯁꯥꯕꯅꯤꯅꯦ ꯑꯁ ꯀꯔꯤꯔ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯔꯩꯕꯁꯤꯡꯗꯣ ꯁꯦꯠꯂꯒ ꯆꯥꯔꯒ ꯑꯗꯨꯝ ꯌꯥꯕꯗꯣ ꯀꯔꯤ ꯑꯅꯧꯕ ꯁꯦꯠꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯃꯊꯥ ꯁꯥꯏꯗ ꯃꯩꯇꯩꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣꯅꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯗꯤ ꯂꯦꯞꯄꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯂꯥꯟ ꯃꯅꯨꯡ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯂꯦꯞꯅꯤꯡꯗꯦꯕ ꯑꯩꯗꯤ ꯑꯇꯣꯞꯄꯗꯤ ꯅꯨꯄꯤꯅꯤꯗꯅ ꯅꯨꯄꯤꯁꯤꯡꯗꯤꯀꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯐꯦꯁꯇꯤꯚꯦꯜꯅꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜꯅꯦ ꯍꯥꯏꯕ ꯃꯗꯨꯗ ꯑꯅꯧꯕ ꯐꯤꯔꯣꯟꯁꯤꯡ ꯁꯦꯠꯄ ꯆꯥꯕ ꯄꯥꯝꯕꯖꯥꯠꯅꯤ ꯑꯗꯨ ꯂꯨꯔꯤꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯝꯐꯥꯜꯗ ꯀꯨꯝꯕꯁꯨ ꯌꯥꯔꯔꯣꯏ ꯀꯔꯤ ꯍꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯊꯥ ꯁꯥꯏꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤ ꯀꯔꯝ ꯍꯥꯏꯅ ꯊꯦꯝꯒꯗ꯭ꯔꯥꯅꯤ ꯏꯇꯥꯎ ꯃꯊꯥ ꯁꯥꯏꯗ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯠꯇꯣꯔꯕꯅꯤꯅꯦ ꯀꯔꯥꯏ ꯃꯐꯝ ꯆꯠꯂꯒ ꯐꯤꯔꯣꯟ ꯑꯅꯧꯕ ꯂꯩꯒꯗ꯭ꯔꯥꯅꯦ ꯑꯩꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯕꯅꯤꯅꯦ ꯏꯇꯥꯎ ꯑꯥꯏꯗꯤꯌꯥ ꯈꯔ ꯄꯨꯊꯣꯛꯎꯅꯦ ꯑꯩꯁꯨꯈꯔ ꯄꯨꯊꯣꯛꯀꯦ ꯋꯥꯈꯜ ꯇꯧꯕꯅꯦ ꯏꯇꯥꯎ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯁꯤ ꯊꯦꯝꯒꯗ꯭ꯔꯥꯅꯦ ꯑꯗꯨꯕꯨꯀꯣ ꯈ꯭ꯔꯤꯁꯃꯥꯁꯇꯤ ꯇꯣꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯩꯇꯩꯒꯤ ꯃꯃꯥꯡꯗ ꯗꯨꯝ ꯗꯥꯝ ꯇꯧꯗꯨꯅ ꯆꯥꯎꯅ ꯇꯧꯒꯗꯕꯅꯤ ꯏꯇꯥꯎ ꯀꯣꯛꯁꯦ ꯊꯣꯛꯎ ꯌꯥꯗꯦ ꯋꯥꯈꯜꯁꯦ ꯏꯇꯥꯎ ꯀꯔꯤ ꯇꯧꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯁ ꯃꯊꯥ ꯁꯥꯏꯗ ꯑꯩ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯌꯦꯅꯦ ꯃꯁꯤ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯔꯤ ꯑꯥꯏꯗꯤꯌꯥ ꯑꯣꯏꯕ꯭ꯔꯥꯅꯦ ꯍꯥꯏꯔꯣꯅꯦ ꯁꯠ ꯀꯔꯤ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯗꯤꯀꯣ ꯀꯣꯛ ꯊꯥꯗꯅꯤꯗꯅ ꯏꯇꯥꯎ ꯏꯕꯥꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯦꯝꯁꯦꯕ ꯏꯇꯥꯎ ꯅꯨꯄꯤꯁꯤꯡꯗꯤ ꯑꯅꯧꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯌꯥꯝ ꯄꯥꯝꯕꯅꯤꯅꯦ ꯃꯈꯣꯏꯗꯤ ꯁꯦꯒꯥꯏꯕ ꯑꯣꯏꯒꯦꯔꯥ ꯇꯨꯒꯥꯏꯕ ꯑꯣꯏꯒꯦꯔꯥꯀꯣ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯑꯅꯧꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯗꯣ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤꯅꯦ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯗ ꯃꯈꯣꯏꯅ ꯄꯥꯝꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯇꯥꯎ ꯑꯁ ꯀꯔꯤꯔꯥꯅꯦ ꯏꯇꯥꯎ ꯑꯥꯏꯗꯤꯌꯥ ꯁꯨꯝ ꯍꯥꯏꯔ ꯂꯩꯕꯗꯤ ꯁꯠ ꯍꯥꯏꯔꯣꯅꯦ ꯏꯇꯥꯎꯒꯤ ꯑꯥꯏꯗꯤꯌꯥꯗꯣꯀꯣ ꯑꯌꯥꯕ ꯑꯣꯏꯔꯗꯤ ꯆꯠꯅꯔꯁꯤ ꯆꯠꯅꯕ ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯑꯦꯗꯅ ꯀꯔꯤꯅꯣꯅꯦ ꯑꯥꯏꯗꯤꯌꯥ ꯍꯥꯏꯔ ꯁꯨꯝ ꯂꯩꯕꯁꯤꯕꯣ ꯍꯥꯏꯔꯣꯅꯦ ꯏꯇꯥꯎ ꯑꯩꯅ ꯈꯟꯕꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯁꯦꯀꯦꯟ ꯍꯦꯟꯁꯨ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯒꯤ ꯑꯍꯟꯕ ꯂꯩꯔꯨꯔꯦꯅ ꯈꯜꯂꯣ ꯑꯁ ꯑꯣꯏꯔꯔꯣꯏꯅꯦ ꯑꯗꯨꯁꯨ ꯌꯥꯝ ꯇꯥꯡꯉꯅꯤ ꯍꯥꯏꯕꯀꯣ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯃꯔꯣই ꯍꯥꯏꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯇꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯎꯅꯥꯋꯣꯏ ꯋꯥꯅꯥꯋꯣꯏ ꯈꯣꯝꯃꯒ ꯇꯨꯔꯒ ꯁꯦꯠꯄꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯣꯏꯅꯀꯣ ꯇꯧꯁꯤꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯈꯣꯏ ꯄꯥꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯐꯤꯔꯣꯟꯁꯤꯡꯗꯤ ꯂꯩꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯖꯪꯒꯜꯅꯤꯅꯀꯣ ꯑꯁ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯇꯥꯎ ꯅꯪꯗꯤ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯑꯦꯅꯦ ꯌꯥꯝ ꯐꯩꯌꯦꯅꯦ ꯑꯗꯨꯗꯤꯀꯣ ꯐꯩꯗ ꯑꯔꯤ ꯑꯅꯧꯁꯨ ꯈꯔ ꯆꯠꯅꯒꯗꯕꯅꯤꯅꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯦ ꯐꯤ ꯁꯦꯠꯄ ꯍꯩꯕꯁꯨ ꯀꯨꯏꯗ꯭ꯔꯤꯀೋ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯠꯈꯤꯕꯁꯤꯡꯗꯨ ꯀꯔꯤ ꯍꯥꯏꯅꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯁꯦꯠꯄ ꯌꯥꯏꯅꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤꯗꯤꯀꯣ ꯂꯥꯟ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯗ꯭ꯔꯦꯁꯁꯦ ꯆꯦꯟꯖ ꯇꯧꯕꯅꯦ ꯀꯥꯏ ꯍꯥꯏꯔꯒꯀꯣ ꯃꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯏꯇꯥꯎ ꯌꯥꯝ ꯐꯩꯅꯦ ꯀꯔꯥꯏꯗꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥ ꯂꯩꯒꯗꯧꯔꯤꯕ ꯂꯥꯟ ꯃꯅꯨꯡꯁꯤꯗꯕꯨ ꯏꯇꯥꯎ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯏꯇꯥꯎ ꯅꯪꯅ ꯑꯗꯨ ꯄꯨꯊꯣꯛꯄꯗꯀꯣ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯀꯣꯛꯅꯤꯗꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗꯤꯀꯣ ꯃꯌꯥꯝꯗꯒꯤ ꯐꯕꯅꯤꯅꯦ ꯐꯤꯂꯤꯞꯁꯇꯩꯁꯨ ꯍꯦꯟꯕꯅꯤꯅꯦ ꯑꯗꯨꯒ ꯏꯇꯥꯎ ꯎꯅꯥ ꯋꯥꯅꯥꯒꯤ ꯗ꯭ꯔꯦꯁ ꯇꯨꯕꯁꯦ ꯃꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯋꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯀꯣ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯗꯅꯀꯣ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯈꯪꯕꯅꯤꯅꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯁꯦꯠꯀꯦ ꯍꯥꯏꯕꯗꯨ ꯃꯣꯏꯗꯤ ꯈꯪꯕꯅꯤꯅ ꯃꯈꯣꯏꯗ ꯂꯣꯏ ꯇꯧꯍꯟꯕ ꯌꯥꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯗ ꯏꯇꯥꯎ
ꯐꯔꯦꯅꯦ ꯏꯇꯥꯎ ꯑꯗꯨꯗꯤꯀꯣ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯅꯤ ꯍꯥꯏꯕꯗꯁꯨ ꯃꯥꯏꯁꯦ ꯈꯨꯔꯔꯣꯏ ꯍꯥꯏꯕ ꯃꯩꯇꯩ ꯃꯃꯥꯡꯗꯀꯣ ꯌꯥꯝꯁꯨ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯃꯩꯇꯩꯒꯤ ꯃꯃꯥꯡꯗ ꯇꯥꯛꯁꯤꯅꯦ ꯏꯇꯥꯎ ꯖꯪꯒꯜꯗ ꯆꯠꯂꯒ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯣ ꯐꯖꯕ ꯈꯜꯂꯒ ꯍꯦꯛꯁꯦꯀꯣ ꯏꯇꯥꯎ ꯈꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯎꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯝꯃꯁꯨ ꯇꯠꯂꯣꯏꯗꯕꯀꯣ ꯑꯗꯨ ꯏꯇꯥꯎ ꯐꯔꯦꯅꯦ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯊꯦꯝꯕꯤꯔꯣ ꯑꯩꯁꯨ ꯊꯦꯝꯃꯨꯈꯤꯒꯦꯀꯣ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯏꯇꯥꯎ ꯀꯣ ꯌꯥꯝ ꯐꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯌꯥꯅꯅꯕ ꯊꯦꯝꯃꯨꯈꯤꯒꯦꯀꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯥꯏꯅꯔꯁꯦꯀꯣ ꯅꯦꯕꯣꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤꯀꯣ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯊꯕꯛꯅꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯈ꯭ꯔꯤꯁꯃꯥꯁꯅꯦꯀꯣ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯗ꯭ꯔꯦꯁꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅꯒ ꯁꯦꯠꯂꯝꯕ ꯎꯅꯥꯋꯣꯏ ꯋꯥꯅꯥꯋꯣꯏ ꯇꯧꯕꯗꯣ ꯈꯪꯈꯤꯗꯅꯀꯣ ꯖꯪꯒꯟꯗꯒ ꯃꯌꯥꯝ ꯍꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯁꯦꯠꯇꯣꯏꯅꯤ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯁꯤꯗꯤ ꯑꯅꯧꯕꯅꯤꯅꯦ ꯋꯥꯔꯜꯁꯤꯗꯀꯣ ꯑꯩꯈꯣꯏꯁꯦ ꯃꯃꯤꯡ ꯆꯠꯀꯗꯧꯔꯤꯕꯅꯦꯀꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯖꯒꯅꯤꯅꯦ ꯑꯗꯣ ꯅꯪꯁꯨ ꯌꯥꯏꯌꯦꯅꯀꯣ ꯑꯩ ꯂꯧꯔꯒꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯈꯪꯗ꯭रे ꯅꯪ ꯀꯔꯤꯅꯣ ꯈꯔꯗꯤ ꯈꯨꯝꯃꯨꯅꯦ ꯍꯥ ꯀ꯭ꯔꯤ ꯃꯣꯏꯃꯥꯡ ꯅꯪꯅ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯁ꯭ꯇꯥꯏꯜꯅꯤ ꯍꯥꯏꯕ ꯑꯁ ꯀ꯭ꯔꯤꯅꯣꯅꯦ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏꯔꯦꯅꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯁ꯭ꯇꯥꯏꯜꯅꯣ ꯍꯥꯏꯔꯣꯅꯦ ꯀ꯭ꯔꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯀ꯭ꯔꯤ ꯁꯦꯠꯂꯝꯕ꯭ꯔꯅꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯅꯣ ꯍꯥꯏꯔꯣꯅꯦ ꯑꯁ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯏꯄꯥꯝꯗ ꯄꯥꯝꯃꯦꯅꯦ ꯑꯁ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯅꯦ ꯁꯤꯗꯤ ꯑꯃꯨꯛ ꯁꯦꯠꯂꯨ ꯌꯥꯗꯗꯅ ꯀꯔꯤ ꯇꯧꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦꯗ ꯀꯤꯅꯅꯕ ꯀꯔꯤꯒꯤ ꯌꯥꯗꯕ꯭ꯔꯥ ꯈ꯭ꯔꯤꯁꯃꯥꯁꯇꯤ ꯇꯣꯛꯄ ꯌꯥꯗꯦ ꯁꯨꯡꯇꯣꯛꯁꯨ ꯇꯣꯛꯍꯜꯂꯣꯏ ꯑꯩꯅ ꯀꯔꯤ ꯑꯩ ꯋꯥꯔꯤ ꯑꯃ ꯍꯥꯟꯅ ꯂꯤꯒꯦꯀꯣ ꯃꯁꯦ ꯂꯩꯐꯥꯎ ꯐꯥꯎꯕꯗ ꯍꯥꯏꯕꯅꯤ ꯍꯥꯏꯌꯦ ꯃꯁꯤ ꯁꯦꯠꯇ꯭ꯔꯒꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯁꯛ ꯊꯤꯔꯒ ꯀꯣ ꯑꯋꯥꯐꯝꯗ ꯇꯥꯀꯅꯤꯁꯨ ꯍꯥꯏꯕ ꯀꯔꯤ ꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯊꯥꯖꯗꯕꯗꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯒꯅꯣꯔ ꯇꯧꯔꯗꯤꯀꯣ ꯑꯋꯥꯐꯝꯗ ꯂꯣꯏ ꯇꯥꯀꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯋꯥꯅꯦ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯀꯣ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯁꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕꯅꯦ ꯃꯨꯟꯅ ꯇꯥꯑꯣꯀꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯑꯀꯟꯕ ꯂꯥꯟꯁꯦ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯕꯁꯦ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯅ ꯉꯝꯒꯦ ꯍꯥꯏꯔꯗꯤꯀꯣ ꯃꯈꯣꯏꯁꯤꯡꯁꯦ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯐꯤꯔꯣꯜ ꯁꯦꯠꯇꯕꯤꯗꯀꯣ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯂꯣ ꯍꯥꯏꯌꯦꯅꯦ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯂꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯐꯪꯒꯅꯤꯁꯨ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯅ ꯂꯣꯏ ꯍꯥꯏꯅꯕꯅꯤꯅꯦ ꯑꯗꯣ ꯅꯪ ꯏꯒꯅꯣꯔ ꯇꯧꯒꯅꯨꯀꯣ ꯏꯒꯅꯣꯔ ꯇꯧꯔꯗꯤ ꯐꯠꯇꯦ ꯑꯗꯣ ꯅꯪ ꯀꯔꯤ ꯈꯟꯕ꯭ꯔꯥꯅꯦ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯣ ꯌꯥꯝ ꯐꯖꯕꯅꯤꯅꯦ ꯃꯇꯝ ꯑꯃꯗꯗꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨ ꯂꯣꯏ ꯁꯦꯠꯄꯅꯤꯅꯦ ꯂꯥꯛꯄꯗ ꯑꯗꯨꯁꯨ ꯀ꯭ꯔꯤ ꯏꯒꯅꯣꯔ ꯇꯧꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯏꯁ ꯀ꯭ꯔꯤ ꯑꯩꯗꯤ ꯀ꯭ꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯁ ꯀ꯭ꯔꯤꯅꯣ ꯅꯪ ꯍꯥꯏꯕꯁꯤ ꯑꯁ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯩ ꯏꯒꯅꯣꯔ ꯇꯧꯕ ꯅꯠꯇꯦ ꯃꯁꯦ ꯀ꯭ꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯀ꯭ꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯏꯁ ꯈꯪꯗꯦ ꯑꯁ ꯑꯩ ꯏꯒꯅꯣꯔ ꯇꯧꯕ ꯅꯠꯇꯦ ꯃꯁꯦ ꯀ꯭ꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯇꯣꯏꯕ ꯏꯁ ꯀ꯭ꯔꯤ ꯃꯥꯏꯕꯅ ꯍꯥꯏꯕ꯭ꯔꯅꯦ ꯑꯗꯨ ꯀ꯭ꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯣꯏꯗ ꯌꯥꯕ ꯇꯥꯕꯗꯤ ꯐꯔꯦ ꯎꯅꯥ ꯋꯥꯅꯥꯗꯣ ꯁꯦꯠꯄ ꯇꯥꯕꯅꯤ ꯍꯟꯗꯛꯇꯤ ꯀꯔꯤ ꯏꯒꯅꯣꯔ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯄꯤ ꯀꯔꯤꯒꯤ ꯀꯥꯝꯕ꯭ꯔꯅꯦ ꯇꯧꯍꯩꯗꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯨꯑꯣꯅꯤ ꯅꯪꯕꯨ ꯁꯦꯄꯔꯦꯠ ꯀꯥꯗꯣ ꯐꯪꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯂꯟꯅ ꯐꯪꯉꯗꯤꯀꯣ ꯁꯦ ꯏꯔꯨꯖꯒꯦꯔꯥ ꯂꯨꯖꯔꯣꯏꯔꯥ ꯃꯤ ꯐꯨꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯀꯣ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯈꯪꯉꯦꯗꯅ ꯒꯨꯂꯤ ꯆꯥꯒꯦꯔꯥ ꯗ꯭ꯔꯒ ꯆꯥꯒꯦꯔꯥ ꯇꯨꯝꯒꯦꯔꯥ ꯂꯝꯕꯤ ꯃꯌꯥꯏꯗ ꯄꯨꯈꯤ ꯇꯧꯒꯦꯔꯥ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯣꯏ ꯊꯨꯡꯗꯣꯏꯅꯤꯅꯦ ꯑꯗꯣ ꯅꯪ ꯀꯔꯤꯒꯤ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥꯅꯦ ꯄꯥꯝꯗꯕ꯭ꯔꯥꯅꯦ ꯑꯗꯣ ꯑꯗꯣ ꯅꯪ ꯀꯔꯤꯒꯨꯝꯕꯀꯣ ꯀꯨꯀꯤ ꯂꯦꯁꯁꯦ ꯐꯪꯍꯟꯅꯤꯡꯉꯒꯗꯤꯀꯣ ꯐꯤꯕꯤ ꯀꯥꯒꯅꯨꯅꯦ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯃꯤꯅ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯐꯤꯕꯤ ꯀꯥꯃꯤ ꯈꯪꯗꯦꯅꯦ ꯍꯣ ꯑꯩꯁꯨ ꯐꯪꯅꯤꯡꯕꯅꯤꯅꯦ ꯀꯨꯀꯤ ꯂꯦꯟꯗꯣ ꯇꯨ ꯀ꯭ꯔꯤ ꯑꯩꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯖꯕ ꯊꯥꯒꯠꯂꯒ ꯈꯔ ꯅꯩꯒꯦ ꯈꯟꯕꯁꯤ ꯀ꯭ꯔꯤ ꯎꯅꯥ ꯋꯥꯅꯥꯗꯣ ꯁꯦꯠꯂꯒ ꯑꯩꯕꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤꯅꯦ ꯍꯥꯏꯗꯅ ꯊꯥꯒꯠꯄꯗꯨ ꯏꯁ ꯃꯤꯅ ꯀ꯭ꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯗꯨ ꯀ꯭ꯔꯤꯗꯤ ꯎꯄꯥꯏ ꯂꯩꯀꯣ ꯂꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕꯅꯤꯅꯀꯣ ꯏꯟꯕ ꯇꯥꯕꯅꯦ ꯐꯔꯦ ꯑꯩ ꯎꯅꯥ ꯋꯥꯅꯥꯗꯣ ꯁꯦꯠꯀꯦ ꯑꯗꯨꯒꯅꯦ ꯖꯒꯣꯏ ꯐꯖꯅ ꯁꯥꯀꯦꯀꯣ ꯅꯪ ꯌꯦꯡꯉꯣ ꯀꯔꯤ ꯇꯧꯔꯦ ꯃꯣꯏꯒꯤ ꯑꯩꯒꯤꯗ ꯂꯥꯛꯄꯗꯤ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯏꯄꯨ ꯑꯩ ꯂꯥꯛꯄꯁꯦ ꯏꯄꯨꯗ ꯀꯔꯤꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯌꯥꯗꯕꯁꯨ ꯌꯥꯕꯤꯔꯣꯏꯀꯣ ꯏꯄꯨꯒꯤ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯦꯁꯇꯣ ꯍꯟꯗꯛꯇꯤ ꯈ꯭ꯔꯤꯁꯃꯥꯁꯅ ꯂꯥꯛꯄꯁꯤꯗꯀꯣ ꯂꯣꯏ ꯁꯦꯠꯀꯗꯕ ꯑꯗꯨ ꯌꯥꯔꯒꯗꯤ ꯏꯄꯨꯅ ꯈꯔ ꯇꯨꯕꯤꯌꯣꯅꯦꯀꯣ ꯑꯩꯈꯣꯏ
ꯑꯉꯥꯡꯁꯤꯡ ꯊꯥꯔꯒ ꯖꯪꯒꯜꯗꯒꯤ ꯍꯣꯡꯉꯨ ꯃꯅꯥꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛꯆꯒꯦꯅꯦ ꯏꯄꯨꯅ ꯇꯨꯕꯤꯗꯕ ꯌꯥꯗꯕꯅꯦ ꯍꯩꯔꯗꯤ ꯇꯨꯞꯄꯤꯌꯣꯅꯦ ꯏꯄꯨ ꯑꯩꯈꯣꯏ ꯃꯤ 200ꯃꯨꯛꯀꯤ ꯗ꯭ꯔꯦꯁꯇꯣ ꯏꯄꯨꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯐꯖꯅ ꯇꯨꯕꯤꯌꯣꯅꯦ ꯏꯄꯨ ꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁꯁꯤꯕꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨꯛ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜꯗꯨꯗ ꯁꯦꯠꯇꯣꯏꯕ ꯀꯔꯤ ꯅꯣꯏ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯃꯥꯡ ꯏꯀꯥꯏꯇꯕ꯭ꯔꯥꯅꯦ ꯀꯔꯤꯅꯣꯅꯦ ꯀꯨꯀꯤꯁꯦ ꯈꯔꯒ ꯃꯊꯧ ꯆꯥꯗ ꯂꯩꯕꯅꯦꯀꯣ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯅ ꯅꯣꯛꯅꯒꯅꯤꯅꯦ ꯅꯈꯣꯏꯁꯤ ꯀꯔꯤ ꯀꯣꯛ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯣꯏꯕꯨ ꯏꯀꯥꯏꯕꯒ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯣ ꯑꯁ ꯏꯄꯨꯅ ꯈꯪꯗꯕꯩꯅꯦꯀꯣ ꯌꯥꯗꯗ ꯇꯧꯕꯅꯦ ꯀꯔꯤ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯅ ꯃꯩꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯀꯔꯤ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯁꯦꯀꯦꯟ ꯍꯦꯟ ꯈꯟꯕ ꯌꯥꯄꯁꯨ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯂꯩꯒꯗ꯭ꯔꯥꯅꯦ ꯅꯨꯄꯤꯁꯤꯡꯁꯦꯀꯣ ꯊꯦꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯦꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯏꯄꯨꯅ ꯌꯥꯅꯕ ꯁꯤꯜꯂꯨꯅꯦ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯁꯤꯗꯤꯀꯣ ꯄꯥꯡꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯩꯇꯩꯒꯤ ꯃꯃꯥꯡꯗ ꯗꯨꯝ ꯗꯥꯝ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯦ ꯑꯗꯨ ꯌꯥꯔꯗꯤ ꯏꯄꯨꯅꯀꯣ 300ꯃꯨꯛꯇꯪ ꯁꯦꯝꯕꯤꯌꯣꯅꯦꯀꯣ ꯗ꯭ꯔꯦꯁꯇꯣ ꯑꯗꯨ ꯅꯀꯣꯛꯇꯣ ꯍꯥꯟꯅ ꯈꯟꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯃꯩꯇꯩꯒꯤ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯗꯨꯀꯥꯟꯗꯨ ꯃꯩ ꯊꯥꯗꯣꯛꯄ꯭ꯔꯥꯅꯦ ꯅꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯗꯨꯀꯥꯟ ꯃꯌꯥꯝꯗꯨꯕꯨ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯄ ꯊꯨꯒꯥꯏꯕ ꯑꯁ ꯅꯣꯏ ꯌꯥꯝ ꯐꯠꯇꯦꯀꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯐꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤꯀꯣ ꯁꯦꯝꯕ ꯇꯥꯔꯤꯗꯅ ꯎꯅꯥ ꯁꯤꯜꯂꯒ ꯖꯒꯣꯏ ꯁꯥꯀꯣ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯌꯥꯝ ꯐꯖꯔꯅꯤ ꯃꯃꯤꯡꯁꯨ ꯌꯥꯝ ꯆꯠꯂꯅꯤꯀꯣ ꯅꯈꯣꯏꯅ ꯇꯧꯊꯣꯔꯛꯄꯁꯦ ꯃꯃꯤꯡ ꯆꯠꯀꯗꯕ ꯉꯥꯛꯇ ꯇꯧꯊꯣꯔꯛꯑꯦ ꯆꯠꯂꯣ ꯑꯩꯅ ꯁꯪꯕ ꯀꯥꯟꯗꯅꯦ ꯁꯦꯝꯕꯤꯒꯦ ꯆꯠꯂꯣ ꯑꯁ ꯏꯄꯨ ꯁꯪꯕ ꯃꯇꯝꯗ ꯅꯠꯇꯦꯅꯦ ꯈ꯭ꯔꯤꯁꯃꯥꯁꯇꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯕꯅꯤꯅꯦ ꯑꯁ ꯌꯥꯔꯗꯤꯀꯣ ꯏꯄꯨ ꯑꯩ ꯍꯣꯔꯦꯟꯃꯛ ꯄꯨꯔꯛꯑꯒꯦ ꯍꯣꯡꯉꯨ ꯃꯅꯥꯗꯣꯀꯣ ꯑꯗꯨꯒ ꯏꯄꯨꯅꯅꯦ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯁꯦꯝꯕ ꯍꯧꯕꯤꯌꯣ ꯀꯔꯤꯁꯨ ꯀꯨꯏꯅ ꯆꯪꯒꯗꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯁꯦꯠꯄꯕꯨ ꯌꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯀꯔꯤꯁꯨ ꯐꯖꯅ ꯁꯦꯝꯒꯦꯔꯥ ꯁꯦꯝꯃꯣꯏꯔꯥ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯌꯥꯝꯅ ꯈꯨꯝꯒꯗꯕ ꯖꯒꯥꯗꯣ ꯑꯗꯨꯗꯤ ꯈꯔ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒ ꯌꯥꯔꯦ ꯑꯗꯨ ꯏꯄꯨ ꯌꯥꯔꯒꯗꯤ ꯊꯨꯅ ꯇꯧꯕꯤꯔꯣꯀꯣ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯅꯦ ꯌꯥꯔꯒꯗꯤ ꯏꯄꯨ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯂꯣꯏꯅꯕ ꯇꯧꯕꯤꯌꯣꯀꯣ ꯍꯣ ꯐꯔꯦ ꯑꯊꯨꯕꯒꯤꯅꯤꯅꯀꯣ ꯑꯩꯁꯨ ꯐꯖꯅ ꯌꯦꯡꯉꯔꯣꯏ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨم ꯁꯦꯝꯃꯒꯦ ꯆꯠꯂꯣ ꯍꯣꯡꯉꯨ ꯃꯅꯥꯗꯣ ꯑꯉꯥꯡꯁꯤꯡꯒ ꯇꯧꯔꯒꯀꯣ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯑꯣ ꯃꯐꯝꯁꯤꯗꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯨꯀꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯛꯀꯦ ꯑꯗꯨꯗꯤ ꯏꯄꯨ ꯑꯩ ꯍꯦꯛꯎꯈꯤꯒꯦꯀꯣ ꯆꯠꯂꯒꯦ ꯀꯔꯤꯒꯤꯔꯥ ꯂꯝꯄꯥꯛꯇ ꯃꯤ ꯃꯌꯥꯝ ꯂꯥꯡꯕꯁꯦ ꯀꯩꯅꯣ ꯉꯁꯤꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯧꯕꯅꯦ ꯑꯗꯨ ꯌꯥꯝ ꯉꯟꯇ꯭ꯔꯣ ꯂꯥꯡꯕꯁꯦ ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯕ꯭ꯔꯅꯦ ꯂꯝꯄꯥꯛꯇ ꯎꯅꯥꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯌꯦꯟꯕ ꯍꯧꯕꯅꯤꯅꯦ ꯑꯗꯨꯒꯤ ꯂꯥꯡꯕꯅꯤ ꯎꯅꯥꯒꯤ ꯗ꯭ꯔꯦꯁꯇꯣ ꯄꯨꯔꯛꯍꯧꯔꯦꯅꯦ ꯁꯠ ꯆꯠꯂꯨꯅꯦ ꯂꯝꯄꯥꯛꯇ ꯂꯦꯞꯄꯨꯔꯣ ꯐꯪꯍꯧꯖꯔꯣꯏꯀꯣ ꯃꯤ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯣ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃ ꯈꯜꯂꯨꯔꯣꯅꯦ ꯅꯪꯉꯣꯟꯗꯀꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗꯕ ꯑꯃ ꯈꯜꯂꯣ ꯑꯗꯣ ꯃꯤ ꯌꯥꯝꯕꯅꯤꯅꯀꯣ ꯊꯨꯡꯅꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯈꯔ ꯊꯨꯅ ꯆꯠꯂꯨꯅꯦ ꯅꯪꯒꯤꯗꯤ ꯊꯨꯡꯗꯕ ꯌꯥꯗꯕꯅꯤꯅꯦ ꯑꯩꯒꯤꯁꯨ ꯃꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯅ ꯁꯦꯠꯄꯗꯣꯀꯣ ꯆꯠꯂꯣ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯃꯥ ꯑꯁꯦꯡꯕꯒꯤ ꯂꯥꯛꯄ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯟꯅ ꯆꯠꯄꯤꯒꯦꯀꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯌꯨꯅꯤꯛ ꯑꯣꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯈꯜꯂꯒꯦꯀꯣ ꯆꯥꯛꯁꯨ ꯂꯣꯏꯕꯅꯦ ꯆꯥꯛ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯀꯣꯟꯁꯨꯀꯣ ꯑꯗꯨꯝ ꯐꯦꯡꯕꯤꯔꯣ ꯑꯩ ꯆꯠꯈꯤꯒꯦꯀꯣ ꯃꯌꯥꯝ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯦꯟꯇꯠꯄ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯒꯦ ꯑꯩꯒꯤ ꯏꯄꯥꯗꯣ ꯁꯤꯈ꯭ꯔꯦ ꯂꯥꯟꯗ ꯑꯗꯣ ꯑꯩꯒꯤ ꯏꯄꯥ ꯁꯤꯕꯒ ꯈ꯭ꯔꯤꯁꯃꯥꯁꯀ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤꯕꯁꯦꯀꯣ ꯑꯗꯣ ꯃꯁꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯀꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯁꯦ ꯑꯦꯟꯖꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯨꯄꯤꯒꯤꯀꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯇꯦꯂꯦꯟ ꯂꯩꯕ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯑꯃꯗꯤ ꯂꯣꯏ ꯆꯦꯟꯕꯅꯤꯀꯣ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯦꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝ ꯇꯦꯂꯦꯟ ꯂꯩꯕꯤꯅꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯀꯣ ꯀꯨꯀꯤ ꯑꯃ ꯑꯣꯏꯔꯨꯕꯅꯀꯣ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯑꯃꯗꯤ ꯑꯗꯨꯝ ꯆꯦꯟꯕꯅꯤꯅꯦ ꯑꯗꯣ ꯑꯩꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯇꯣ ꯃꯌꯥꯝꯗ ꯉꯁꯤ ꯎꯠꯊꯣꯛꯆꯒꯦ ꯃꯌꯥꯝ ꯈꯨꯋꯥ ꯈꯨꯕꯤꯌꯨ ꯑꯁ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯁꯦꯠꯂꯤꯕꯁꯤ ꯎꯅꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯅꯤꯅꯦ ꯑꯗꯨꯁꯨ ꯁ꯭ꯇꯦꯞꯂꯔꯅ ꯆꯞꯄ ꯇꯞꯄꯒ ꯅꯪꯉꯟꯅꯕꯅꯤꯅ 300 ꯁꯦꯝꯈꯤꯕ ꯑꯩꯁ ꯑꯩꯕꯨ ꯍꯟꯕꯅ ꯐꯔꯠꯇ꯭ꯔꯥꯅꯦ ꯑꯩꯕꯨ ꯃꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦꯍꯦ ꯃꯁꯤ ꯎꯅꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ ꯈꯪꯗꯦꯅꯦ ꯎꯅꯥ ꯑꯁꯤ ꯁ꯭ꯇꯦꯞꯂꯔꯅ ꯆꯞꯄꯅꯤꯅ ꯐꯖꯔꯅꯤꯅꯦ ꯍꯣꯔꯦꯟ ꯆꯣꯡꯕꯗꯗꯤ ꯑꯁ ꯑꯩ ꯆꯣꯡꯒꯗꯕꯩ ꯁꯔꯨꯛꯇꯤ ꯆꯠꯄꯅ ꯐꯗꯧ ꯃꯥꯜꯂꯦꯗ ꯌꯨꯝꯗ
อีจานุปีนี่เนี่ยจะไว้สากัตริบเสมาสักกัดยามพัจตราสนุกสีปนายดีนุกสีปนก็มาป่าเลยนี่ไงแต่ดีจะไว้สาแกให้พัจสุญญาอย่าได้ปะดูมาป่าดูสิโดกระปันนี่นะก็มันยิงแต่ไหมแกได้หนุ่งไงดิเสอีจานุปีกิจะไว้ยังไปกระสุพังตรปนีนี่ไอ้นี่ไงสิก็สารุอีจานุปีจะไว้ตัวสารุน้ำมาไอ้ยิงก็แต่ไปกินไงแล้วปนีอีตานั่งกินอาจารย์ปีจะไว้สาบกันไล่นี่ไงคนนี้คุยน่ะสิบเปอร์เซ็นต์อุณาน่ะเสียงปนนี่กรีสเตียสมาทักเสียดกรีพันจงจะไว้สาบแต่กรีเกลาดีกินวัตถุดิบกรีนี่อาจารย์ปีซีมีมามังสิดาไอที่ปากขัดลี่นี่กรีลูกขังดีนะส่งแต่ไปใส่กุมบะโอ้ยนะสะโอหายวันนี้กรีจะไว้สาบดูดีแก่น่ะที่สากันแต่ว่าหมาดีด้านตัดดีกรีสุดตัวเลยนะไอหนังใส่สิงก็ยิงปะเนี่ยสเตปเลอร์นะก็พัฒนาผ่าปันนี่สิกุมบะตันจาเซอันนี้หลักสุนทรลักษณ์ปันนาทีนี่อีตาสาหิงกิมันนุ่งแต่อมตั้งหลักปันนี่มาทั้งดีลาก็จะลาโอ้ยลาสุขังเจอดูฮันตะกิมาตั้งสิเดดิโกไอหนังนี่สารพิเศษยามจะวิสานิ่งปะดูกรีไก่สุไก่เจดกรีไก่เนี่ยไอหนังเสียตัวครับนี่กรีสุดตัวเลยเนี่ยดูกี่ดิโกกรีสุดไปกันเนาะสิจะวิสาบเซเอ็นโซยตัวเรียงวะเนี่ยกรีว่าที่งานเนี่ยจานปีจะวิสาบเซพัฒนาเซเยี่ยงโหดเลยเนี่ยอีตานั่งสินี่ปักขัดเป็นบ้าเยี่ยงว่าเยี่ยงวะมาสาบจะวิสแก่จะพัฒนามาไอดิก็เงาได้แต่จานปีจะวิเดจังละไม่ก็ไม่แต่ตูเฮ้ยถ้าจะปะไอ้ก็จะปะไอ้ก็ลีจะปะให้มาก็ไม่ต้องมีดีนั่นทุกทีก็ไม่ต้องนี่สิไอ้กายมันสิดีแต่ไม่ยามันเด้ไอ้เด็กก็ไม่ต้องนี่ yes ไอ้นักขังอันนี้อาชีพตัวกันนี่ให้มาสิมีมามังจิตปัจจัยได้ตั้งสิเดียฮะไอ้ยุ่มได้จะรู้อะไรแกมาสิกี่คริสต์มาสมาสิกี่ยาวร้อยน้อยกี่คริสต์มาสไอ้ยาวร้อยก็ส่วนยาวร้อยมาท่องมาแล้วขังเด้กรีนักขังดีนะมวยมากุกสินเสกรีไอ้ยาวร้อยไอ้เจเลยมาคิดว่าสิดีไอ้กิสันพิสดีสเตียสมาทักสิดกรีตัวนี้สิดีมาไอ้ยังงำเดรตานิ่งเด็ดแต่ลูกอาตาไอ้หนังฉันหายไปนัดโรนั่งยินอาจารย์นพิเศษไอ้ใส่กุมบ่อยเนี่ยสักลูไอ้คุยเนี่ยเสพเสอุน่าน่ะเสพปนี่หายไปสิอาตาไอ้น่ะหายช่วยน่ะนั่งนั่นจะไว้สาป้ามีนี่หายกันนะฮะกรีถวยสิเด็กกรีสาเร่ยังวะนั่งปีนน่ะไปยังวะไอ้ดิสเตปเลอร์น่ะกันน่ะพาไปตัวด่ายากระดานน่ะขลุ่มนี่เนี่ยกระไรกระดานขังเจเนี่ยไม่กันสิงห์สังงานยังไงดิตานิ่งเด็ดสวยแต่เนี่ยจักงานกันเนาะอุณาน่ะเสียบาเจเสร็จแล้วก็น่าจะจักวิชานะกินเนี่ยกรีขังเด่นฮินดีกิเซเรลก็อะไรมาเดี๋ยวก็ดุมตันก็หายก็จิ้มก็ตัวกันเนี่ยละสายเนี่ยสั่งตัวได้ปะเนี่ยอะดูยาเนี่ยน่าจะนั่งพิจารณามีมีอ่ะสั่งกันตู้แล้วอีนั่นมันจริงทุกคนอีกไก่มันแต่ก็ย่าสวยแต่กินเนี่ยงั้นสิกี่วันนั่นดีคริสต์มาสสวยแล้วเลยสิละเซ่ไอ้ย่างมีไก่เจมีมันแต่ก็สายที่กินพอตัวแล้วเป็นวิดีโอแล้วเป็นแม่เซ่ไม่ตีกี่มันกันเนี่ยย่างมีไก่เจแล้วอีนั่นมันไปเรียนไปแล้วนี่ก็ย่าเลยสวยแต่เนี่ยตัวเขาละสินั่งจนในยุ่มจักรไอ้จนเนี่ยจักรแกฮิสอีไก่บันนะมีมันเด้อคริสต์มาสก็ขี้เลยไอ้มาตุ้งมันเอาในคริสต์มาสก็สุดยอดเราจะได้ร้อยกูมาสิเป็นน้ำมักแซ่สักยันเห็นนะทั่วหลีบางงานกันนี่สักยันเห็นตัวเล็กมันก็ดีสายนั่นผิดวันตัวเสียแล้วก็สาระที่เซ่เกี่ยละอร่อยหายไปนี่ด่ะตันเลยด่ะไอ้ว่าอย่างงั้นจริงๆด่ะคันเร่ปุ่นชีวันแฮปปี้ตาเลยจะละกี่ยุ่มจะละกี่ไอ้ปุ่นซีเอี่ยวจะได้ร้อยคริสต์มาสกันนี่ปุ่นขี้จะได้ช่วงยาวเหกยาวคราดเลยอันนั้นใบสไตล์กีเดรสอันปามปราบุคนที่อันนั้นใบสไตล์กีดานซ์วินะไปเดียวจะเลยนะพาร์ทกูกินตัวบัตรทับแก้มจูโกจานี่ให้ไปแก่พาร์ทช่วยรีบไปสิก่อนมาสิกันดิอิสตานปีกรีสุขังกันดูดะอิมาเลยดิสิดีฮันตะกิมาตังสิดะก็อิสตานปีเซ่ป๊อปปูลาร์โอโยให้ปัตตัมปะกินเน่ให้นักขัดตัวสิก็กรีสุขังกันนุกรีสุดาวน์จัดกันนุก็อิมาเลยฮันนี่ตัวทำไมเปลี่ยนมาตาดิเปลี่ยนแล้วปะนี่